ngarang April ki tang ama 2025 ki numirang ki pung nipan kuma matoi tabo matamda hujuji MPP ki president oigiriba Yumnam Joy Kumar ki X account amada maitei sing sibu sokpa yaba kunai sibu sokpa yaba wafam sing hamlubi basi tasengna ekoi strongly condemn tawba galoina na sengdokadabani aigo wafam si kuribo akun maluk amadi kuribo nupi akun maluk ki maigeri kuribo nyam gi or sindaga haijeri tasengna haijarabada rajniti gi oiba mahoi masen NPP su oisunu BJP su oisunu mahoi masen gi marakta launaba ngangnaba sungnaba asida ekoi kesu yenna ba leite akai ba leite adu tawbadabu idaiba iramdabsi gi ifru pasinga na gidamakta mangjil thana sungthoiba kunwakpa isin nausing isasing nausing do sokpa yaba adumba wapam sing thamakpa asina maram oiraga ekoi mipum khudimaki mafamda paisawda pokpa adumba wapam sing ekoi mitei sing sibu lanba yaba wapam haibadi leibak sigi oiragi fibam si karamba matangda karamba mafamda haukhibano haibadagi history khangnaga wari khangnaga sabsana khangnaga haibirakko oiramagadi yamna fagani haiba wafamse nattabada makhoi rajniti ki oiba kunaba sireisda khoi leibaki oina asauba ireba iram ki ngakoi asauba thawdang lauriba arambai tengol gumba amadi manipur gi mitei sing sibu ngakpa senbada thawdang lauriba kun ngakpa isi nau singche masi sokpa yaba wafam sing any NPP boisulu BJP boisulu any politics tauriba all politics tauriba political party punamakna hairu wafam se amatta hamjirakanu maramdi karigino haiba matamda aikoida yamthina thamoi kaiba thamoi sokpa akoi mitei su lananabagi lamjingba pot ke haba yaurpasina maram oiraga aikoi tasengna hairiba singasida makha tana akoi gi rajniti tawbiriba singna NPP gi maigedigi Yumnam Joy Kumar president oibiriba NPP gi president oibiribana hongdoriba wafam singasi masana lale haina fazana miyamgi mamangda sengdokadabani haibo wafamsi uribo akun baluk madi uribo miyam amadi uribo nupi akun baluk ki bo sinjaraga kwai kanam ki wakna tamjari